Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Congress luchingba Sri Rahul Gandhi na hairi Rajasthan leiriba mipum khudimangna amatu oina nungsi chanana leiminaduna santi porangna bahona minasi hingsa na kaidonungda santi porak pangamloi. Pradhan Mantri Narendra Modi Manipur da laktuna miyamgi wakat sing tananaba Sri Rahul Gandhi na apil tawri. Manipur da dharmagi chanabiga loinana ngasi Ratha Jatra Kangjingbagi Thorom Pangthokre. Meteorological Center Imphal na hairi Rajyasigi mafam kayada tha sigi tara paubadi akanba nong chukhigani amasung numithumnigi Russia amasung Austria khongchatta Pradhan Mantri Narendra Modi ngasi Moscow da thungkre. Congress lusingba Sri Rahul Gandhi na hairi Rajasthan leiriba mipum khudimangna amatu oina nungsi chanana leiminaduna santi porangna bahona minasi nungsinadaba amasung hingsana kaidonungda santi porak mangamloi. Imphal gi Congress Bhavan da pangthokpa pawgi mipam amada Sri Rahul Gandhi na hai mipum khudimangna santi hanjilangnaba khongthang oina aman amabu thajanaba amasung nungsi chanaba henganhanaba tangai phade mangna hai Rajasthan hauzik oiriba phibam asi lebak asigi maphamada amukta thokidraba Raja Sigi Mipum Kudingmak Asaw Masung Nungai Tabna Tumatle, Piba Masidagi, Mipum Kudingmak Atumatamda, Torok Pagitangai Fadabalere, Mangnahai, Congress Dolamadi, Ai Isamak na Manipur Gitang Duletaba Pibamasi, Atumatam de Loshinduna, Santi, Hanjilanab Angamba Tak to Honagani, Ngasi Raja Palgasu Naduna, Raja Setang Duletaba Pibam Atubada, Hansel Hanabagi Matangda, Wari Chanare, Mangnahai, Raja Stelactuna Miamgi Awabada, Saruk Yabalakpani, Masida, Rasnitigi Wapam Lete, Sri Rahul Gandhi Nahai. The entire Manipur is in pain, is suffering, and needs to get out of this suffering as soon as possible. I would request everybody to think about peace, to think about brotherhood, and violence and hatred is not going to get any solution. So if we can start to think about peace, start to think about affection, it will be a very, very big step for Manipur. We've come here to listen to the people of Manipur. The people of Manipur need to be heard. They are in pain, they are in suffering, and the Indian government and everybody who considers himself a patriot must reach out and embrace the people of Manipur and bring peace to Manipur. Pradhan Mantri Narendra Modi na Manipur da laktuna miyamgi wakat sing tananaba Sri Rahul Gandhi na apil tawri. Pradhan Mantri na Rajya Sigi hauzik oiriba phibam asigi yengduna nongmani dang oiribasu kaithoktuna lahanimgagi apamba Sri Gandhi na phongdokhi. The Prime Minister come here, listen to the people of Manipur, try and understand what is going on in Manipur. After all, Manipur is a proud state of the Indian Union, and it's very important that the Prime Minister, especially even if it wasn't a tragedy, even if there was no tragedy, the Prime Minister should have come to Manipur. And in this huge tragedy, I request the Prime Minister to take 1 day, 2 days of his time and just come and listen to the people of Manipur. It will comfort the people of Manipur, and we are, as the Congress Party, ready to support anything that would improve the situation here. Masigi mamangda Congress luchingba madi Lok Sabha gi Birodi luchingba Rahul Gandhi gi Manipur Khongsak ki manung chana Rajya Sigi tongan mafam singda hangliba relief camp singda mafam aduda leiba mioi singa hakthengana unakre. Sri Gandhi na Rajyapal Anusya Uike ga unutuna Rajya Sigi hauzik oiriba phimgi matangda su wari sanakre. Silsa Yapota Mahak Puhana gi Mukhyamantri amadi Congress Legislative Party gi luchingba Okram Ibobi Singh MPCC gi President K Megasandra amadi dol gi luchingba kayana opki tungda mahak Naziri Bam Higher Secondary School da hangliba relief camp da satuna lanjena dunu leiba mioi singa unaki. Silchar dagi Imphal International Airport a yorlaba matung nungtilda Churachandpur da satki nongmagi khongchatanga si Sri Rahul Gandhi Rajasthan tunglakibani. Sri Rahul Gandhi na Churachandpur jila gi tuibong da hangliba Sadbhavana Mandap ki relief camp da satuna camp asida lanjena dunu leiba mioi singa su unaki. Aikhogi Churachandpur Paumi Francis Songate na hai Churachandpur jila gi oina lanjena dunu leiba mioi lising 13 sigi manungda haiba center asta mioi sanirom leiri. Ngasigi Sri Rahul Gandhi ki khongsa da relief camp asigi angang singa unaduna asatha kaya piramki tungda Sri Rahul na jila asta leiriba Congress dogi luchingba singa su unaki. Churachandpur dagi Phagokjau ikhai phawbagi lambi da lakpada miyamna tongan dabi tawduna lambi gi nak yeta plate casting paduna lepki Sri Rahul Gandhi na phubala da leiba relief camp da satuna lanjena duna leiba mioi singa su unaki.
ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨꯄꯨꯔ ꯄꯥꯎꯃꯤ RK ꯃꯅꯤꯄꯨꯔ ꯁꯅꯥꯅ ꯍꯥꯏ ꯔꯤꯂꯤꯐ ꯀꯦꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁ꯭ꯔꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤꯗ ꯇꯣꯉꯥꯟꯕ ꯃꯦꯃꯣꯔꯦꯟꯗꯝ ꯀꯌꯥ ꯄꯤꯁꯤꯟꯈꯤ ꯁ꯭ꯔꯤ ꯒꯥꯟꯙꯤꯅ ꯃꯈꯣꯏꯒꯤ ꯋꯥꯀꯠꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯈꯤ ꯂꯥꯟꯖꯦꯟ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯥꯕ ꯈꯨꯠꯁꯥ ꯍꯩꯕꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯁꯨ ꯌꯦꯡꯂꯝꯈꯤ Sri Rahul Gandhi na Rajyapal Anusya Uikega Imphal gi Raj Bhavan da unaki unabaduda CLP Luchingba Okram Ibobi Congress Working Committee gi member gai khangam MPCC gi President Megha Chandra Lok Sabha MP Singh Angomsa Bimol Akoizam amasung Alfred Angam Arthur amadi Security Advisor Kuldeep Singh su sarugya Manipur da dharma gi chanabiga loinana ngasi Ratha Yatra kang chingbagi thoram pangthokre mapungba thoram Imphal gi Sri Govindaji gi mandir da pangthokki Ratha Yatra gi thoram asi Skon Mani Mandir su pangthokki adumoinamak rajya sigi hauzik oiriba phibam asigi yenglaga kumai asi mahausa gum lekai da kang chingduna pak sauna di pangthoknadre paugi marak thatna atenba break ama NABH Phanglaba AOI Babina Speciality Hospital asida Medical Surgical Radiation Oncology Nuclear Medicine laying bagi khudong chaba vizari state asida ahanba oina thyroid cancer gi iodine therapy haubaga loinana cancer khangdok naba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu laying bada khudong chaba vizari Dr. Singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Speciality Hospital Sajiva Jail Road Khabaisoi Imphal East Tanabiu Tabiriba Pawasi Akaswani Imphal dagini Meteorological Center Imphal na hari Rajya sigi mafam kayada tha sigi tara phawbudi akan manong sukhigani lagliba numinini asida Rajya sigi tongan bajila singda akhak arau amadi nungsit yaun akan manong chugani amaromda Med Department na hari Arunachal Pradesh amasung Nagaland yaun awang nupok Rajya singi tongan mafam singda akan manong churaba yai lebaga sigi mayai thangba saruk singdasu akan manong chugani Nongpok thangba Bharata mayai wertagin akan banong churaba yai nongsuk thangba lamdam singdasu akan banong awaba mayok nagani Tamenglong jila gi Tausem sub division gi manung channel laiba Phaikot khulga jiribangga lona basarukta sakhangdaba singna ngasi nongalamdai pung ahum lom tab adwagida bom yaung nongmei kya jiram lom da kapsilaki hairi aikoi gi jiribam pawmi na hai security force ki maikai digi su handunu nongmei kapki tungda mafam aduda ayanba security force sing thajin ki hairi amaromda jiribam gi lal pani da leiba mioi amagi farmhouse ngasi ayuk sakhangdaba singna mai tharam le hairi maraga sida jiribam gi maira paibi singsu tongan mafam singda achar ok sing check tawbagi thabak chathaki hairi ngasi gi oina jiribam dagi pochai puba gari sing Imphal lomda tholukpada hojik jiribam da gari chama kunipan lom panduna leiri Manipur da inner line permit system mapung phana chana lu haina changsin ki ba khongjangda thawaina pontha pikraba lamjingba maira sapam Robin Hood Laikidabagi mapal subaning sing thauram ngasi Imphal East Jilagi awang chingda leiba athauba asigi aroiba yatapam oiriba yelomi singi ningsing kubam da pangthokre Joint Committee on Inner Line Permit System nasinduna pangthokiba thauram adu ayuk angan badagi pena yakai role na hokdoklaba matung Indigenous Manipur Martial Arts Academy gi sanaroi chingna General Salute piduna athauba asigi mapamda ikai khumnaba utke Rongmei Naga Council Manipur NTL RNSOM Rongmei Village Chiefs Chairman Association Churachandpur amasung Kangpu Bijila gi NTL Foothills na Mukhyamantri athuba matamda All Kasaro Tongjai Maril amasung National Highway Kuntra tareta leiriba minority tribes singi damak police administration amasung atai tharang sing athuba matamda thabak oina pangthokpinaba taksilakle Manipur da haukiba numit kharani asida Nong leptana sukhiba asina maram oiraga cycle kendra gi manung channa leiba Utonglok village ising thumjin kre khuladugi awana taraba singpu ngasi kendra sigi MLA Kimnio Hangsing amadi maki kangbu galonya tongan ba civil society organization singna yengsin hibaga lonya tengbangi polam singen thokre Tayama Charitable Trust Kakching gi tarhom doi shupa foundation de thoram ngasi representatives of Lois Kakching Sumnangi auditorium da pangthokre thoram asigi saruk ama oina Kaksingi relief camp singda leiriba mahiroi singda tengbangki Akasbani Imphal dagi pau tabiri Nubilumni gi Russia amasung Austria khongchata Pradhan Mantri Narendra Modi ngasi Moscow da thungkre Pradhan Mantri na Moscow da thunglabada leibagadu gi ahanba Upa Pradhan Mantri Denis
Menturovna Garab Honor Piduna Harau Taram Oki, Bharat Hadruk Tungai Mamangda, social media da Tagat Pawarot Amada, Pradhan Mantri Nahai, Maki Kongsadasina, Russia Amasung, Austria Lebak Aniga Madi Hen and Nasin Hanabi Achobu Kudong Jabam Piragani, Srimodi Nahai, Magna Lebak Ania Duda, Labor Bharat Masasing Unaduna Warishanagani. Hemant Soren ngasi Jharkhand Bidhan Sabha da thajabagi bhot launabada mai pakre Jharkhand Mukti Morcha no chingba chungsinaba kangbugi MLA nifu mangana thajabagi motion adubu sagotuna bhot piki madugi mamangda Mukhyamantri Hemant Soren na Rajya Bidhan Sabha da confidence motion move toki sabha da motion adugi matang da khanaki birodina Siri Soren gi sarkar gi mayukta yaningdaba kholau kaya laubadagi sarangnaba thoki mifam adu thajabagi bhot launarwa matungda matam kaktana yethoki ningsingba yai Siri Soren tha asigi marida Jharkhand gi Mukhyamantri oina wasak laukibani amaromda Mukhyamantri Hemant Soren na thajabagi bhot launabada mai pakibaga loina maki mantri mandol chauthokre hanagi Mukhyamantri Champai Soren cabinet mantri da yauri Raj Bhavan da Rajyapal CP Radhakrishnan na MLA Tramathoi cabinet mantri oina wasak laukre makoi singadugi manungda Jharkhand Mukti Morcha gi MLA Taruk Congress ki mari RJD gi mioi ama yauri All India Inter-Sai Karate Tournament isingani kunmari ngasi Imphal gi Khumal Lampak Sai STC Indoor Hall de Lushin Kre Sports Authority of India Northeast Center na sinba tournament asi tha sigi taruk tagi haukibani Sai STC Naharal Gul Arunachal Pradesh na sanagi takaman kunyaw na puna takaman kuntra mari pangduna overall team champion oire Sai STC Imphal Manipur na sanagi takaman taramatho yaw na puna takaman kulumdoi pangduna ani subataki loina na Sai STC Silong Meghalaya na sanagi takaman mga yaw na puna takaman taramapan amadi Sai STC Jabalpur Madhya Pradesh na sanagi takaman mga yaw na puna takaman tarahumdoi pangki loishin bigi tharumadu da Olympian and Kunjarani Devi amadi Group Center CRPF Langjing Imphal gi commandant saruk yaki Assam Rifles and Sindhuran Technopol Jilagi Technopol Government High School da Sports Miss Pangthokre Maduda Jila Adugi Tongan Tongama School Taruki Mahiroi Samnga Romna Tongan Tongan na Masana da Athoy Ahen Tanaki Churachandpur Jilagi Renkai Kulda Leiba Sinlun Football Academy da Assam Rifles and Sindhuran Mapamadugi Nahasinga Friendly Football Miss Amasana Kre Taurangasi Mapamadugi Miyam Sung Nahasinga Hen Apabamari Tamnaba Lokhat Kibani Tripura ki Agartala da Pangthok ki batare suba National Jendokai Karate Championship bisingani kunmari da sanagi takaman laurakraba Manipur gi Laisangten Bishwajit Meitai amadi Elangbam Bisras Anibu ngasi Wangbataba Youth Club amadi International Peace and Social Advancement Thobal Branch na taram na okre Tripura Jendokai Karate Association amasung IGR East 21 sector Assam Rifles and Sindhu na Pangthok ki ba championship asida kilogram kuntra manga abdi kuntra taruki category da makoi na sanagi takaman sing phanglakibani Manipur Badminton Association na Sindhuna Ahanba Thonga Ibetombi Memorial Non-State Badminton Tournament tha asigi tarahumdodigi taramanga fauba pangthoklagani hari tournament asi ising zawna maram oiduna hekthokuna lakpani haiba tournament asi Manipur Badminton Association gi indoor stadium da pangthokani St Denis Reunion Badminton Open lisingani kunmari da Bharat na nupa amasung nupi gi singles title laure ngarang sanaki ba nupa gi singles da Bharat ki Tarun Manepali na Japan gi Yudai Kokimotobu Stretch Seta Kunmathoi Trama nga da Maitiba Piki Nupiki Singles Tana World Number Budra Manga na Bharat ki Tansami Rasitpu Sri Stretch Seta Kumathoi Trama Tanda Maitiba Piki Adumoy namak nupagi doubles ki final dadi Bharat ki Prakash Raj amasung go side ki Jurabu France ki Sanaroi Singna Mapan Kunmathoi Tramari Kunmathoi da Maitiba Piduna runners up tahauki Aroibada Maroiba Pau Amukhana Congress Luchingba Sri Rahul Gandhi na hairi Rajasthan Leriba Mipum Kudimang na Amato Oina Nungsi Chana na Leminaduna Santi Porang na Bohona Minasi Hingsana Kaidonunda Santi Porokpangamloy Pradhan Mantri Narendra Modi Manipur da Lagtuna Miyamgi Waka Singtana na Sri Rahul Gandhi na apil tauri Manipur da Dharamigi Sanbaga Loina na Ngasirata Jatra Kang Singbagi Thorom Pangthokre Meteorological Center Imphal na hari Rajasigi Mapam Kaya da Tha Sigi Tara Paubadi Akan Manong Chukigani Amasung Numinum di Russia Amasung Australia Kongsata Pradhan Mantri Narendra Modi ngasi Moscow da Thungkre Paulo Jare